अचौ असांग मंत्री मंडल IAS businessman kayana मखोइगी मचा सिंगदुगी पुनफम ओइना होटल अमदगी सुहेना लग्जरियस ओइना सादुना थंबा मफमनी मदुगिदमक थवैना सर्विस कीमी कया अमसु थमली चाबा थकपा मफमदुदा फंगदबा अमत्ता लैते वीडियो गेम्स न चिंगबसु मखल सुना थमली फिबम सिताना होनरकपदा सरुक अहुम थोकपगी अनीदी या स्कूल की पॉकेटगी पुथोकलिबनी होम मिनिस्टर ओइरसु मागी मिंगदा तोंगानबा प्रॉपर्टी कया लेप्सिले खंगलबसु प्रजा मयाम कैशु अहिन बहाइनदे मरमदी प्रजा की करिशु वालहंदना थंबा मरमना मागी लेजबा खरदो मीनु उसिनबिदबनी मयामदुगी मरक्तगी पार्थागी लेफमना खरे स्पेशल ओइ ममानबा अतै सिंगदुना तोंगान मफम अमदा लांगदुना लेजबनी अदुगा मखोय मरीदुना खरे स्पेशल ओइना लई लोइंगमगा राजबीरगना बिलियट सानरी पार्थादी कॉरिडोर रोमदा थोकलगा शूटिंग तौफम लेरिबा अदोमदा ममाई ओलगा मखुतना नोंमैदु पाइदुना वाखल अनि लोंगदना नोंमै कापली नोंमै कापदो याम पुकनिंग चंगदुबगी वासु नते माइथोंदु साउनिंगबा पेंदबा नुंगाइदबा कयागी ममीसु तारी मागी मतौदा लोइंगमगा राजबीरगदी मथा सारे लोइंगमना मागी मचिंग अरांगबिसे होग्रे करीनो हुजुक तौदुइसिबो राजबीरना अस खंजा पोतेदा बोबोइदा साउरिरा हाइरसो ngасai बोबोइ लाक्तर हंगै बोबोइददी नत्रे बोबोइना वृंदा नुंसी खंगबनी बोबोइदी अंडरस्टैंड तौबनी मागिसी नुपीदुदा वारौरिबा काइदुनी चैलेंज तौसलुदना कोइ तान तान हलगा असिंग मे नुंसी थोकिदना तारिबा दसानी राजबीर नोकलगा यारे यारे असी साउबा पाक फररोय नुपी लान हौरादौनी अदुगा वा लोइथोनी लोइंगमदो कइनो हाइदुना यिंगले तानजादुदा बोबोइसो मखोइ लेरिबा अदोमदा चंगले बोबोइना आरकेदी राजबीरना इबुंगो नंगना मरोल अमा नुपीगी टाइपता फेट फेट लावबने अस वाथी ngangi पार्थादी हायरगा लोइंगम मंगकतो पार्थालोमदा इनलगा तु असिदा नोंमै कापी बोबोइसु यिंगले सोर तपना होंदोकलगा पार्थागी नाकदा चंख्रे राजबीरना असी साउरिंग इसिदा कई मु हायरदना नोंमैना मु कापथोकपीगी तारे लाओ अम्ति येंगुसे अनीदो मखोइ लेरिबा अदोमदा लाई मी लाकपगी साउम फंगलपो पार्था कैसो हाइदे मागी काफम थोकपा कापतुना ले बोबोइ तपना चंगसिलगा पार्थागी नाकता लेपी नाकंदा लेरिबा नोंमै अतोपा अमदसु मा पाइखतली शूटिंग ग्लास तो सट उपसिलगा मांगदा लेरिबा टारगेट अदुदा एम तौदुना मासु कापा याउरई पार्था कापलंबदु चपलेपी शूटिंग ग्लास तो लौथोकलगा बोबोइदा पैना यिंगलमलगा मनुंगदा प्रपप चंख्रे मागी मतौदुदा बोबोइदा तुमिन्ना नुई वृंदा चामा लाक्लसु मरुपकी नुसीबदगी हेनबा लेगदबा नत्ते पार्थाना सुमाबु थमोइ सोकना साउबा नत्ते हाइबा खंगलिबनी मसिमकना थेमलुगे खन्ना लाक्लिबनी बोबोइसु नोंमैदु थमलगा ग्लासु लौथोकलगा मनुंगदा अमु चंगले पार्था कॉस्टुदा तुमिन्ना फमलगा मखुत्तगी ग्लव्स तो लौथोकनबु होनरी अहुमदुसु मरी मरी चंगलक्तुना पार्थागी नाकता फमलरे ngakti ka du pungchik chi adum nang hak leiramlaga boboi du wa ngang bahori akhoina ngang oiringi da nungti gi painting class atpado ningsing banatra matam du da vrinda so partha gi family ga khangnabagi machani haiduna akhoi gi punna adum leibani aduk angang oiriba aina mabu urubada nungsibagi wakhal ama lakhi मतमदुदगी ngasi fa mabu tumin yengsaba magi maram thisabana aigi ithong oibani ahumda tumin tari boboi su makha tari mana mumbai da chatkiba numittudagi ai noidade baba gi business ki thabak lei haisinduna tha khudingi numit nini khak oiragaso ai mumbai chatuna ma khangandana माना लेबा अपार्टमेंट अदु तमना माबु तुमिन येंगबु चले अइना माबु असुकी मतिक नुंसी माबु कैदा सोखिगदगे खनबदा अइ लेफम खंगदे वृंदा अफब नुपी नत्ते हाइबसु अइ खंगी मागे असिंग मसक खंगलफा
ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯕꯣꯕꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯄꯥꯔꯊꯥꯗꯣ ꯕꯣꯕꯣꯏꯕꯨ ꯁꯠ ꯌꯦꯡꯂꯛꯏ ꯎꯕꯃꯛꯇꯗ ꯕꯣꯕꯣꯏ ꯀꯞꯅꯤꯡꯂꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯁꯨ ꯕꯣꯕꯣꯏꯒꯤ ꯋꯥꯈꯜ ꯈꯪꯂꯤꯕꯅꯤ ꯑꯗꯨꯛ ꯍꯥꯛꯅ ꯁꯥꯎꯔꯨꯕꯒꯤꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯈꯤꯕꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯋꯥ ꯉꯥꯡꯗꯕꯅꯤ ꯂꯣꯏꯉꯝꯒ ꯔꯥꯖꯕꯤꯔꯒꯗꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯕꯣꯕꯣꯏꯁꯨ ꯀꯞꯅꯤꯡꯕ ꯈꯥꯡꯂꯒ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯔꯊꯥ ꯃꯃꯤꯠꯇꯨꯅ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯛꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯄꯥꯔꯊꯥ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ ꯃꯥꯒꯤ ꯃꯇꯧꯗ ꯕꯣꯕꯣꯏꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯃꯥꯁꯨ ꯑꯅꯤꯔꯛ ꯁꯨꯅꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯇ꯭ꯔꯦ ꯄꯥꯔꯊꯥꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧꯗ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯁꯨ ꯇꯁꯦꯡꯅ ꯁꯤꯔꯤꯌꯁ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯤ ꯋꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯉꯥꯡꯅꯗꯕ ꯃꯤꯅꯤ ꯃꯥꯒꯤ ꯋꯥꯗꯨ ꯄꯥꯎꯈꯨꯝ ꯐꯪꯂꯛꯇ꯭ꯔꯕꯗ ꯕꯣꯕꯣꯏ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯋꯥꯗꯨ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯅꯕꯨ ꯌꯥꯈꯤꯗ꯭ꯔꯗꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯄꯥꯔꯊꯥꯗ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ ꯕꯣꯕꯣꯏ ꯅꯨꯡꯉꯥꯏꯇꯅ ꯐꯔꯦ ꯄꯥꯔꯊꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯔꯣꯏ ꯀꯣꯂꯦꯖꯇꯒꯤꯁꯨ ꯑꯦꯛꯁꯄꯦꯜ ꯇꯧꯅꯕ ꯍꯥꯏꯅꯔꯒꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯨ ꯕꯣꯕꯣꯏ ꯍꯧꯒꯠꯂꯛꯏ ꯂꯣꯏꯉꯝꯒ ꯔꯥꯖꯕꯤꯔꯒꯗꯣ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯛꯏ ꯄꯥꯔꯊꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯕꯣꯕꯣꯏ ꯄꯥꯔꯊꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯂꯣꯏꯉꯝꯒ ꯔꯥꯖꯕꯤꯔꯒꯁꯨ ꯄꯥꯔꯊꯥꯕꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ ꯕꯣꯕꯣꯏꯁꯨ ꯄꯥꯔꯊꯥꯒꯤ ꯋꯥ ꯑꯃ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯇꯁꯦꯡꯅ ꯆꯠꯂꯒꯦ ꯈꯟꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯒꯦ ꯇꯧꯏ ꯄꯥꯔꯊꯥ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝꯗꯨꯗꯒꯤ ꯍꯣꯡꯗ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯑꯄꯣꯂꯣꯖꯤ ꯂꯦꯇꯔ ꯑꯃ ꯏꯔ ꯄꯤꯔꯝꯃꯨ ꯃꯗꯨꯗ ꯑꯩꯅ ꯁꯣꯏ ꯇꯧꯔꯗꯤ ꯅꯪ ꯃꯈꯥ ꯇꯥꯅ ꯀꯣꯂꯦꯖꯁꯤꯗ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯏ ꯇꯧꯕ ꯇꯧꯗꯕꯗꯨꯗꯤ ꯅꯪꯒꯤ ꯂꯛꯇ ꯂꯩꯔꯦ ꯁꯤ ꯍꯥꯏꯔꯒ ꯄꯥꯔꯊꯥ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯕꯣꯕꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯅꯣꯛꯂꯛꯏ ꯕꯣꯕꯣꯏꯁꯨ ꯅꯣꯛꯂꯒ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯔꯊꯥꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯄꯥꯔꯊꯥꯗꯨ ꯁꯥꯎꯅ ꯅꯥꯏꯅꯤ ꯃꯤꯅꯥꯏ ꯕꯣꯕꯣꯏꯅ ꯈꯔ ꯆꯥꯔꯣ ꯅꯩꯕ ꯁꯥꯔꯗꯤ ꯂꯣꯏꯉꯝꯒ ꯔꯥꯖꯕꯤꯔꯒꯁꯨ ꯑꯅꯤꯒꯤ ꯃꯇꯧꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯂꯣꯏꯉꯝꯅ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯁꯦ ꯔꯥꯖꯕꯤꯔꯅ ꯈꯠꯄ ꯍꯧꯔꯛꯑꯕ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯕේ ꯄꯥꯔꯇꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯇꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯀ꯭ꯂꯕ ꯆꯪꯉ ꯅꯤꯛꯊꯒꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯄꯥꯔꯊꯥꯅ ꯄꯥꯔꯇꯤ ꯇꯧꯁꯦ ꯑꯩ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏ ꯇꯥꯡꯕ ꯀ꯭ꯂꯕ ꯑꯃ ꯍꯥꯏꯔꯣ ꯑꯗꯨꯗ ꯆꯠꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯇꯦꯀ꯭ꯌꯨꯂꯥꯗꯣ ꯑꯩ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯄꯥꯔꯊꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯑꯍꯨꯝꯗꯨ ꯏꯉꯪꯉꯛꯏ ꯑꯗꯨꯕꯨ ꯅꯩꯗꯧꯔꯕꯅꯤ ꯈꯜꯂꯨꯕꯅ ꯀꯦꯝꯇ ꯆꯪꯗ꯭ꯔꯦ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯋꯥꯊꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯂꯥꯡꯕꯒꯨꯝ ꯇꯧꯏ ꯅꯨꯡꯁꯤꯔꯩꯒꯤ ꯀꯥꯗꯨꯗ ꯃꯌꯥꯝ ꯄꯨꯂꯞ ꯐꯝꯃꯒ ꯋꯥꯔꯤ ꯇꯧꯔꯤ ꯅꯥꯎꯅ ꯏꯆꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯆꯦꯌꯥꯏꯅ ꯐꯨꯗꯅ ꯇꯣꯝꯕꯤ ꯏꯕꯥꯅꯤꯗꯤ ꯁꯤꯟꯗꯔꯦꯂꯥ ꯁꯥꯔꯅꯤ ꯇꯣꯝꯕꯤꯅ ꯑꯁ ꯈꯜꯂꯨꯕꯗ ꯌꯥꯝ ꯇꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯑꯒꯦ ꯅꯨꯡꯁꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯆꯦꯌꯥꯏ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯃꯗꯨꯗꯤ ꯁꯥꯎꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯉꯥꯡꯅꯔꯤꯗꯨ ꯐꯥꯎ ꯏꯟꯊꯤꯖꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧꯗꯨꯅ ꯂꯩ ꯊꯕꯥꯅ ꯏꯆꯥꯁꯥ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯆꯦ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯣꯏꯒꯤ ꯃꯇꯝ ꯂꯥꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤ ꯌꯨꯝꯕꯥꯜ ꯆꯦꯠꯇꯕ ꯏꯃꯨꯡꯒꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅꯍꯟꯕ ꯌꯥꯗꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯆꯠꯀꯗꯕꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯕꯨ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯌꯨꯝꯗꯕꯨ ꯑꯣꯏꯔꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯇꯤꯛ ꯆꯥꯅ ꯈꯪꯅ ꯂꯩꯒꯗꯕꯅꯤꯀꯣ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯛꯅꯕ ꯌꯥꯗꯦ ꯏꯃꯥꯅ ꯅꯈꯣꯏ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯟꯅ ꯊꯝꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯇꯁꯦꯡꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯒꯤ ꯐꯤꯗꯥ ꯍꯨꯒꯠꯈꯤꯗꯧꯔꯤꯕꯅꯤ
ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯤꯅ ꯃꯃꯤꯠ ꯅꯥꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ. ꯑꯐꯕ ꯃꯧꯅꯤ ꯍꯥꯏꯗꯅꯅꯦ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯍꯟꯒꯗꯕꯅꯤꯀꯣ. ꯅꯨꯡꯁꯤꯅ: ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯩꯌꯦ. ꯏꯃꯥꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ, ꯏꯅꯥꯎꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯅꯕ ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ. ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯐꯕ ꯂꯝꯆꯠꯇꯨꯅ ꯅꯪꯕꯨ ꯃꯤꯅ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯕꯅꯤ. ꯅꯪꯒꯤꯗꯤ ꯏꯃꯥꯅ ꯊꯣꯏꯅ ꯋꯥꯗꯦ. ꯅꯅꯥꯎ ꯑꯍꯨꯝꯁꯤꯒꯤꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯗꯤ. ꯇꯣꯝꯕꯤꯅ: ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯥꯎ ꯏꯕꯥꯅꯤꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ. ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯗꯅ ꯈꯠꯂꯕꯅꯤ ꯑꯩꯈꯣꯏꯅꯤꯗꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯤ ꯅꯨꯄꯥꯁꯨ ꯃꯥꯟꯕ ꯅꯨꯄꯤꯁꯨ ꯃꯥꯟꯕꯁꯤꯒꯤ ꯈꯜꯂꯨ. ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝ ꯆꯥꯎꯒꯗꯕ ꯃꯤ ꯃꯥꯜꯂꯤꯀꯣ. ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ. ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯥꯎꯗꯨ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯊꯕꯥꯒ ꯅꯨꯡꯁꯤꯒꯁꯨ ꯌꯥꯏꯁꯨ ꯁꯥꯎꯔꯛꯂꯗ꯭ꯔꯅ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯥꯏꯁꯨꯗꯨ ꯇꯣꯝꯕꯤꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯑꯩ ꯋꯥꯔꯦ, ꯇꯨꯝꯃꯨꯔꯒꯦ. ꯊꯕꯥꯅ: ꯐꯔꯦ, ꯁꯣ ꯄꯣꯊꯥꯖꯔꯨꯔꯣ. ꯌꯥꯏꯁꯨ ꯃꯣꯂꯤ ꯊꯣꯛꯈ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅꯔꯦ. ꯇꯣꯝꯕꯤꯗꯤ ꯃꯔꯝꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯅꯣꯛꯂꯤ. ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯗꯇꯥ ꯑꯣꯟ ꯇꯧꯗꯨꯅ ꯃꯦꯁꯦꯟꯖꯔ ꯆꯪꯂꯒ ꯃꯥꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯕꯤꯠ ꯏꯇꯦꯛ ꯇꯦꯛꯈ꯭ꯔꯦ ꯃꯁꯥꯗꯣ. ꯃꯦꯁꯦꯟꯖꯔꯗꯒꯤ ꯊꯣꯔꯛꯂꯒ ꯄꯥꯔꯊꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯑꯃꯨꯛ ꯁꯔꯆ ꯇꯧꯏ. ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ. ꯃꯥꯕꯨ ꯑꯟꯐ꯭ꯔꯦꯟ ꯇꯧꯊꯣꯛꯂꯒ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯟꯁꯇꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯇꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ. ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ. ꯌꯥꯏꯁꯨꯗꯨ ꯁꯥꯎꯅꯤꯡꯂꯛꯏ. ꯀꯩꯅꯣ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯁꯤꯕꯣ? ꯐꯅ ꯁꯥꯎꯅꯤꯡꯉꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯄꯤꯕ ꯌꯥꯏꯗꯅ. ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ? ꯐꯩ, ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ. ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯕꯅꯤ. ꯌꯥꯏꯁꯨꯗꯨ ꯁꯧ ꯂꯥꯎꯔꯝꯃꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯐꯥꯎ ꯆꯤꯡꯈꯠꯂ ꯇꯨꯝꯈ꯭ꯔꯦ. ꯁꯣꯝꯗꯅ ꯅꯥꯏꯠ ꯀ꯭ꯂꯕꯇꯨꯗ ꯃꯔꯤꯗꯨ ꯄꯥꯔꯇꯤ ꯇꯧꯔꯤ. ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯉꯥꯎꯕ ꯌꯥꯎꯕ ꯉꯥꯎꯅꯔꯤ. ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯈꯔꯁꯨ ꯌꯥꯎꯔꯤ. ꯑꯍꯨꯝꯗꯨ ꯃꯃꯤꯡꯒꯤ ꯑꯣꯏꯅꯈꯔ ꯊꯛꯂꯒ ꯃꯌꯥꯝ ꯇꯧꯔꯤꯗꯣ ꯌꯦꯡꯂꯒ ꯂꯩ. ꯄꯥꯔꯊꯥꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯗꯥꯠ ꯂꯪꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯍꯧꯒꯠꯂꯒ ꯄꯥꯔꯊꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯂꯣꯏꯉꯝꯅ: ꯀꯩꯅꯣ ꯄꯥꯔꯇꯤ ꯑꯦꯟꯖꯣꯏ ꯇꯧꯒꯦ ꯂꯩꯇꯅ ꯅꯪ ꯁꯤꯗ ꯗꯥꯠ ꯂꯪꯕ ꯂꯥꯛꯏꯔꯣ? ꯕꯣꯕꯣꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯂꯣꯏꯉꯝ ꯇꯞꯅ: ꯁꯥꯎꯔꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯄꯛꯇꯕ. ꯔꯥꯁꯕꯤꯔꯅ: ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪꯉꯣꯟꯗ ꯊꯣꯛꯑꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯂꯣꯏꯉꯝꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯄꯥꯔꯊꯥꯅ ꯍꯔꯥꯎ ꯂꯩꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯄꯥꯔꯊꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯂꯒ ꯃꯥꯁꯨ ꯅꯥꯀꯟꯒꯤ ꯕꯣꯔꯗꯇꯨꯗ ꯗꯥꯠ ꯈꯔ ꯄꯥꯏꯔꯒ ꯂꯪꯕꯤ ꯁꯥꯟꯅꯩ. ꯁꯥꯟꯅ ꯋꯥꯔꯤ ꯍꯧꯔꯛꯏ. ꯂꯣꯏꯉꯝꯅ: ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯗꯣꯏꯅꯣ? ꯄꯥꯔꯊꯥꯗꯣ ꯇꯥꯅ ꯇꯥꯁꯟꯅꯗꯦ. ꯂꯣꯏꯉꯝ ꯁꯥꯎꯅꯤꯡꯅ: ꯅꯨꯄꯤ ꯃꯆꯥ ꯊꯨꯠ ꯂꯥꯎꯕꯤꯗꯨꯗ ꯅꯪꯅ ꯅꯠꯇꯤꯡ ꯐꯨꯗꯣꯛꯂ ꯁꯥꯎꯔꯤꯁꯦ ꯀꯩ ꯀꯥꯟꯅꯒꯦ? ꯅꯪ ꯂꯥꯟꯗꯦꯅ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯁꯨꯝ ꯁꯥꯎꯕꯩ ꯃꯑꯣꯡ ꯇꯧꯔꯗꯤ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯈꯤꯅꯕ. ꯌꯥꯏꯁꯨꯁꯨ ꯂꯥꯟꯅ ꯈꯜꯂꯨꯕ ꯑꯣꯏꯔꯝꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕꯗꯣ ꯈꯪꯉꯃꯤꯅ ꯃꯥꯁꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯈꯪꯖꯔꯝꯃꯅꯤ. ꯁꯤꯗ ꯅꯪꯅ ꯁꯨꯝ ꯄꯩꯗꯅ ꯂꯩꯔꯤꯁꯦ ꯅꯪ ꯌꯥꯏꯁꯨꯗ ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯌꯦ ꯇꯥꯛꯄꯅꯤ. ꯄꯥꯔꯊꯥꯗꯣ ꯑꯔꯣꯏꯕ ꯗꯥꯠꯇꯨ ꯁꯥꯐꯨ ꯀꯟꯅ ꯂꯪꯉꯤ. ꯑꯗꯨꯒ ꯁꯥꯎꯅ ꯂꯩꯊꯣꯔꯛꯂꯒ: ꯃꯥꯏ ꯃꯃꯤꯡ ꯄꯜꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯒ ꯔꯥꯁꯕꯤꯔꯒꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯂꯣꯏꯉꯝꯁꯨ ꯗꯥꯠꯇꯨ ꯂꯪꯊꯣꯛꯑꯝꯃꯒ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯁꯣꯝꯗ ꯔꯥꯁꯕꯤꯔꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯥꯎꯕꯤꯕ ꯅꯠꯇꯦ. ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯣꯝꯕꯤꯒ ꯊꯋꯥꯏ ꯇꯥꯅ ꯃꯦꯁꯦꯖ ꯊꯥꯅꯔꯤ. ꯃꯦꯁꯦꯖꯇꯅꯤ: ꯈꯪꯗꯦꯗꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯦ ꯑꯩꯅ ꯋꯥ ꯖꯥꯠ ꯃꯌꯥꯝ ꯍꯥꯏꯔꯁꯨ ꯁꯥꯎꯗꯦ. ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ, ꯆꯥꯛꯁꯨ ꯆꯥꯗꯦ. ꯔꯥꯁꯕꯤꯔꯅ: ꯅꯣꯏ ꯏꯇꯩꯒ ꯈꯠꯅꯕꯩꯅꯤ. ꯅꯣꯏ ꯏꯇꯩꯁꯨ ꯁ꯭ꯋꯥꯏꯗ ꯃꯤꯔꯣꯜ ꯉꯥꯡꯅꯕ ꯌꯥꯗ꯭ರೆ. ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯣꯏ ꯆꯦ ꯌꯦꯡꯁꯜꯂꯣ ꯍꯥꯏꯗꯣ. ꯍꯩꯃꯥ, ꯑꯁꯦꯡꯕꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯏꯇꯩ ꯑꯣꯏꯔꯕꯣ? ꯑꯣꯏꯔꯕꯒꯨꯝꯕꯅꯦ. ꯑꯌꯥ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯔꯁꯤꯗꯦꯁꯇꯣ ꯄꯤꯌꯨ ꯍꯥꯏꯒꯦ. ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ. ꯅꯪꯕꯨ ꯊꯧꯕ ꯍꯩꯒꯗ꯭ꯔꯅꯦ? ꯏꯁ ꯊꯤꯔꯥꯏꯗꯣ ꯇꯝꯃꯒ ꯍꯩꯗꯧꯅꯤ. ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯗꯗꯥꯅ ꯂꯩꯊꯣꯛꯁꯨꯉꯥꯏ ꯀꯩꯅꯣ. ꯅꯣꯏ ꯏꯇꯩꯗꯒ ꯍꯥꯏꯔꯨꯅꯣ.
ꯗꯗꯥ ꯅꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯗꯦꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯁꯤꯗꯦꯁ ꯀꯃꯥꯏ ꯂꯩꯗꯣꯏꯕ ꯁꯦꯜꯍꯜꯕꯤ ꯂꯧꯔꯒ ꯂꯩꯗꯣꯏꯅꯤ ꯏꯁ ꯂꯩꯕꯤꯅꯣ ꯑꯗꯨꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯀꯅꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯦꯡꯐꯥꯎ ꯂꯩꯇꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯃꯔꯁꯤꯗꯦꯁꯅꯣ ꯔꯥꯖꯕꯤꯔꯗꯤ ꯋꯥꯊꯤ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯁꯦꯡꯕꯩ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯕ꯭ꯔꯣ ꯗꯗꯥ ꯔꯥꯖꯕꯤꯔꯗꯣ ꯁꯣꯝꯗ ꯅꯣꯛꯂꯤ ꯇꯣꯝꯕꯤꯒꯤ ꯃꯦꯁꯦꯖ ꯈꯨꯇꯥꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯁꯨ ꯈꯥꯏꯕ ꯍꯟꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯤ ꯂꯩꯇꯦ ꯏꯃꯥꯅ ꯑꯦꯟꯖꯥꯡ ꯌꯣꯜꯂꯒ ꯕꯕꯥꯅ ꯆꯦꯛ ꯁꯨꯕ ꯆꯠꯂꯒ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯅꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯅꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯁꯦ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯠꯄ ꯆꯥꯕ ꯑꯃꯠꯇ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯁ ꯗꯗꯥ ꯅꯪꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯆꯥꯒ ꯇꯤꯟꯅꯔꯒ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤꯅ ꯅꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯗꯣ ꯀꯩꯗꯧꯔ ꯂꯩꯒꯦ ꯃꯄꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯔꯥꯖꯕꯤꯔ ꯄꯥꯔꯊꯥꯗ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥꯁꯨ ꯐꯣꯟꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯁꯨ ꯃꯦꯁꯦꯖꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯆꯧ ꯑꯁꯥꯡ ꯃꯆꯥꯅꯕꯨ ꯂꯥꯏꯔꯕ ꯀꯃꯥꯏ ꯎꯁꯤꯠꯇꯣꯏꯅꯣ ꯑꯩꯅ ꯃꯣꯏꯒ ꯄꯨꯜꯂꯤꯁꯤꯁꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯗꯧꯅꯅꯤ ꯂꯩꯔꯤꯁꯦ ꯈꯪꯗꯦꯗ ꯇꯣꯝꯕꯤ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯀꯅꯥꯅꯕꯨ ꯈꯪꯕꯤꯗꯣꯏꯅꯣ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯅꯕ ꯐꯥꯎꯗꯤ ꯂꯩ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯍꯣꯇꯦꯜꯁꯨ ꯂꯩꯌꯦ ꯗꯗꯥ ꯍꯣꯏꯒꯤ ꯆꯦꯡ ꯂꯩꯇꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯗꯗꯥ ꯍꯣꯏꯒꯤ ꯆꯥꯛꯇꯣ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒ ꯄꯤꯔꯛꯀꯦ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯗꯗꯥꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯏꯇꯩ ꯑꯣꯏꯔꯁꯨ ꯅꯣꯏ ꯃꯤꯅꯤꯁꯇꯔ ꯃꯆꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯥ ꯀꯦꯟꯁꯦꯜ ꯆꯠꯂꯝꯅꯤ ꯁꯣꯝꯗ ꯔꯥꯖꯕꯤꯔ ꯃꯦꯁꯦꯖꯇꯨ ꯍꯟꯕꯒ ꯉꯝꯗ꯭ꯔꯦ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝ ꯁꯦꯡꯈꯥꯏꯒꯩ ꯅꯣꯛꯂꯛꯏ ꯃꯥꯅ ꯅꯣꯛꯄꯗ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯣꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯏꯔꯥꯡ ꯂꯥꯡꯉꯝꯕꯗꯣ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯌꯥꯏꯁꯨ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯉꯟꯇꯥꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯊꯣꯔꯛꯏ ꯃꯤꯠꯁꯅꯥꯁꯨ ꯍꯧꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯦ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯀꯣꯂꯦꯖ ꯉꯟꯇꯥ ꯆꯠꯂꯤꯁꯦ ꯀꯩ ꯂꯩꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯣꯡꯉꯣ ꯊꯕꯛ ꯌꯥꯝ ꯂꯩ ꯑꯁ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯖꯗ꯭ꯔꯦꯗ ꯍꯥꯏꯅ ꯍꯥꯏꯅ ꯀꯣꯂꯦꯖ ꯌꯧꯁꯤꯜꯂꯛꯏ ꯒꯦꯠ ꯃꯅꯨꯡꯗꯗꯤ ꯊꯧꯖꯤꯟꯗꯕꯤꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯈꯥꯝꯃꯤ ꯀꯩꯅꯣ ꯁꯤꯗ ꯈꯥꯝꯃꯤꯁꯤꯅ ꯀꯨꯝꯃꯣ ꯃꯤꯠꯁꯅꯥ ꯇꯞꯅ ꯀꯨꯝꯃꯤ ꯌꯥꯏꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯦꯟ ꯍꯥꯏꯊꯔꯝꯃꯒ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩ ꯀꯩꯅꯣ ꯀꯅꯥ ꯉꯥꯏꯈꯤꯗꯣꯏꯅꯣ ꯃꯤ ꯉꯥꯏꯗꯧꯕ ꯂꯩ ꯃꯤꯠꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯍꯣꯠꯅꯧ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦꯗꯣ ꯆꯨꯝꯕꯖꯥꯠꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯃꯩ ꯄꯤꯔꯛꯑꯅꯨ ꯑꯟꯐ꯭ꯔꯦꯟ ꯇꯧꯔꯛꯄꯩ ꯈꯣꯏꯗꯧꯅ ꯈꯔ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯍꯩꯃꯥ ꯑꯟꯐ꯭ꯔꯦꯟꯒꯁꯨ ꯇꯧꯔꯛꯏꯔꯣ ꯀꯩꯅꯣ ꯄꯥꯔꯊꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯏꯄꯛ ꯍꯦꯛ ꯄꯛꯇꯈꯩ ꯈꯣꯏꯇꯥꯟ ꯇꯥꯟꯅꯒꯦꯕ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯃꯤꯠꯁꯅꯥ ꯇꯞꯅ ꯅꯨꯄꯥ ꯃꯋꯥ ꯂꯧꯔꯝꯗꯕ ꯅꯨꯄꯤꯁꯦ ꯂꯣꯏꯔꯦꯗꯅ ꯄꯥꯔꯊꯥ ꯅꯪꯒꯤ ꯄꯥꯋꯔꯁꯤꯗꯤ ꯌꯥꯏꯁꯨꯗꯤ ꯀꯩꯝꯇ ꯈꯨꯝꯃꯨꯗ꯭ꯔꯦ ꯃꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯈꯨꯗꯥꯡꯒꯤ ꯋꯥꯠꯁꯇꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂ ꯌꯦꯡꯉꯤ ꯉꯥꯏꯕ ꯀꯜꯂꯒ ꯐꯝꯃꯦꯗꯨꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯟꯗꯛ ꯑꯅꯧꯕ ꯊꯣꯛꯈꯤꯕ ꯐꯔꯥꯔꯤ ꯂꯦꯇꯦꯁ ꯃꯣꯗꯦꯜ ꯑꯗꯣ ꯃꯊꯛꯀꯗꯨ ꯐꯖꯅ ꯍꯥꯡꯗꯣꯛꯂꯒ ꯌꯥꯝꯅ ꯂꯦꯝꯅ ꯊꯧꯔꯛꯂꯤ FGꯒꯤ ꯇꯤ ꯁꯔꯠ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯃꯁꯨ ꯂꯤꯠꯂꯤ ꯃꯇꯣꯟ ꯈꯤꯇꯪ ꯂꯥꯎꯔꯞ ꯇꯧꯕ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ ꯅꯤꯂꯥꯇꯤꯟꯒꯤ ꯋꯥꯏꯠꯇ ꯕ꯭ꯂꯦꯛꯅ ꯆꯦꯟꯕ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯇꯥꯕ ꯁ꯭ꯅꯤꯀꯔꯗꯨꯃ ꯇꯣꯡꯂꯤ ꯈꯨꯗꯥꯡꯗꯨꯅ ꯃꯃꯜ ꯇꯥꯡꯕ ꯃꯁꯥ ꯅꯥꯟꯕ ꯔꯤꯆ ꯋꯥꯠꯆ ꯕ꯭ꯂꯦꯛꯇꯨꯃ ꯁꯤꯔꯤ ꯁꯝꯗꯨꯁꯨ ꯃꯥꯏꯊꯣꯡꯗ ꯃꯔꯨ ꯑꯃ ꯐꯥꯎ ꯇꯥꯔꯛꯇꯅꯕ ꯃꯁꯥ ꯅꯥꯟꯅ ꯋꯦꯛꯁ ꯇꯩꯗꯨꯅ ꯍꯨꯒꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯥꯏꯊꯣꯡꯒ ꯆꯥꯟꯅꯕ ꯁꯟꯒ꯭ꯂꯥꯁ ꯕ꯭ꯂꯦꯛꯇꯨꯃ ꯎꯞꯂꯒ ꯃꯍꯧꯁꯥꯒꯨꯝ ꯃꯇꯥꯎ ꯑꯍꯨꯝꯗꯨꯒꯤ ꯃꯥꯡ ꯊꯥꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ ꯀꯨꯆꯨꯗꯤ ꯀꯨꯂꯩꯗꯒꯤ ꯈꯔ ꯉꯧꯈꯠꯄꯅꯤ ꯃꯤꯠꯇꯤ ꯂꯥꯎꯔꯞ ꯇꯧꯏ ꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯀꯥ ꯍꯦꯟꯅ ꯆꯨꯝꯃꯤ ꯅꯥꯇꯣꯟ ꯆꯨꯝꯃꯤ ꯆꯥꯎꯔꯞ ꯇꯧꯕ ꯃꯨꯔꯤ ꯇꯧꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯥꯁꯤ ꯂꯩ ꯑꯗꯨꯛ ꯁꯨꯝꯍꯠꯄ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯍꯥꯏꯐꯦꯠ ꯌꯩꯕꯗꯣ ꯃꯅꯥꯛ ꯅꯛꯅ ꯁꯥꯠꯂꯝꯕ ꯂꯩꯔꯥꯡꯁꯤꯡꯗꯤ ꯃꯁꯥꯅ ꯌꯥꯟ ꯂꯩꯃꯥꯏꯗ ꯃꯊꯟꯇ ꯄꯣꯞ ꯀꯦꯟꯖꯔꯦ ꯂꯥꯞꯇꯛꯅ ꯎꯕꯗ ꯌꯥꯏꯁꯨꯗꯣ ꯄꯥꯔꯊꯥ ꯍꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯉꯥꯏꯕ ꯋꯥꯕꯒꯤ ꯁꯨꯒꯠꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯈꯔꯗꯤ ꯃꯀꯥ ꯂꯥꯝꯃꯛꯏ ꯒꯥꯔꯤꯗꯨ ꯃꯊꯛ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ
ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯇꯥ ꯑꯍꯨꯝꯗꯨꯁꯨ ꯄꯥꯔꯊꯥꯗꯒꯤ ꯍꯨꯠ ꯂꯩꯊꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯉꯝ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯕ ꯑꯇꯦꯟꯕ ꯃꯁꯝꯗ ꯐꯩꯔꯞꯅ ꯅꯥꯀꯟ ꯅꯥꯀꯟ ꯊꯥꯗꯔꯤ꯫ ꯀꯨꯆꯨꯗꯤ ꯀꯨꯂꯩꯅꯤ, ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟꯅꯤ꯫ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯥꯔꯝꯂꯦꯁ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯍꯥꯐ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ꯫ ꯁ꯭ꯅꯤꯀꯔ ꯕ꯭ꯂꯦꯛ ꯀꯂꯔ ꯄ꯭ꯂꯦꯟ ꯑꯃꯁꯨ ꯇꯣꯡꯂꯤ꯫ ꯌꯦꯂꯣ ꯀꯂꯔꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯎꯞꯆꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯏꯛ ꯑꯇꯥꯡꯕꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯊꯧꯔꯛꯂꯤꯕꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯊꯧꯔꯤꯕ ꯔꯥꯖꯕꯤꯔꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯀꯨꯆꯨꯗꯤ ꯃꯨꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯤ꯫ ꯔꯥꯁꯤꯇꯅ ꯌꯣꯝꯕ ꯄꯥꯈꯪꯒꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯤ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯕꯅꯤ꯫ 6 ꯋꯥꯡꯂꯝꯕꯗꯒꯤ ꯄꯥꯔꯊꯥꯅ ꯃꯈꯣꯏꯗꯒꯤ ꯄꯣꯏꯟꯠ ꯑꯃ ꯍꯦꯜꯂꯒ 6.1 ꯋꯥꯡꯈꯤꯕꯅꯤ꯫ ꯔꯥꯖꯕꯤꯔꯁꯨ ꯑꯗꯨꯃꯉꯥꯏ, ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃꯅꯤ꯫ ꯃꯃꯜ ꯇꯥꯡꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠ ꯆꯥꯔꯤ꯫ ꯃꯅꯨꯡꯗꯅ ꯋꯥꯏꯠꯀꯤ ꯄ꯭ꯂꯦꯟ ꯇꯤ ꯁꯔꯠ, ꯃꯊꯛꯇꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯖꯦꯀꯦꯠ ꯑꯗꯣ ꯈꯨꯗꯥꯡ ꯃꯊꯨꯞ ꯑꯅꯤ ꯊꯨꯞꯂꯒ ꯇꯥꯈꯠꯂꯤ꯫ ꯋꯥꯏꯠ ꯀꯂꯔ ꯖꯤꯟꯁ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯥꯟꯕ ꯕ꯭ꯂꯦꯛ ꯀꯂꯔ ꯁꯨꯁ, ꯑꯟꯗꯔꯀꯠ ꯇꯧꯔꯤꯕ ꯁꯝꯂꯥꯡꯅꯤ꯫ ꯁꯥꯡꯂꯞ ꯇꯧꯕ ꯁꯥꯏ ꯑꯗꯨ ꯍꯨꯒꯠꯂꯒ ꯄꯩꯔꯞꯅ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯒꯣꯜꯗꯟ ꯀꯂꯔꯒꯤ ꯋꯥꯠꯆ, ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯈꯨꯔꯞ ꯇꯧꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯅꯣꯛꯄꯗ ꯂꯣꯏꯅ ꯎꯏꯁꯤꯟꯈꯤꯕꯗꯨꯗꯅꯤ ꯂꯩꯔꯥꯡ ꯃꯌꯥꯝꯅ ꯂꯩꯃꯥꯏꯗ ꯃꯁꯥꯅ ꯌꯥꯟꯅ ꯀꯦꯟꯖꯈꯤꯕꯗꯣ꯫ ꯔꯥꯖꯕꯤꯔꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯕꯣꯕꯣꯏ, ꯐꯤꯕꯝꯗꯤ ꯄꯥꯔꯊꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯕꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯊꯥꯕꯁꯨ ꯑꯣꯏꯗꯦ꯫ ꯌꯦꯡꯕꯗ ꯆꯞ ꯆꯥꯏ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯑꯇꯦꯟꯕ ꯃꯁꯝꯅꯤ, ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯌꯥꯗꯅ ꯇꯦꯟꯅ ꯀꯛꯄꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯦꯟ ꯁꯔꯠꯇꯣ ꯈꯨꯗꯥꯡ ꯃꯊꯨꯞ ꯑꯅꯤ ꯇꯥꯈꯠꯂꯒ ꯂꯤꯠꯂꯤ꯫ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯖꯤꯟꯁ ꯈꯣꯡꯗꯣꯟ ꯂꯥꯎꯔꯞ ꯇꯧꯕ ꯁꯦꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯜ ꯇꯥꯡꯕ ꯂꯦꯗꯔ ꯁꯨ ꯑꯃ ꯇꯣꯡꯂꯤ꯫ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩ? ꯃꯈꯣꯏ ꯃꯔꯤꯕꯨ ꯎꯕꯗ ꯎꯞꯂꯝꯕ ꯎꯅꯥ ꯂꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯛ ꯌꯦꯠꯇ ꯁꯥꯠꯂꯝꯕ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯏꯀꯥꯏꯅ ꯂꯣꯠꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯌꯥꯏꯁꯨ ꯈꯔ ꯆꯠꯊꯣꯛꯂꯛꯂꯒ ꯈꯥꯝꯃꯣ ꯍꯥꯏꯒꯨꯝ ꯄꯥꯔꯊꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠ ꯈꯠꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤꯠꯁꯅꯥꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯃꯤ ꯃꯌꯥꯝ ꯂꯩꯕꯗꯨꯗ ꯈꯔꯁꯨ ꯏꯀꯥꯏꯔꯛꯏ꯫ ꯄꯥꯔꯊꯥꯗ ꯌꯥꯏꯁꯨ ꯂꯦꯞꯂꯤꯕꯗꯣ ꯎꯁꯤꯟꯅꯗꯦ꯫ ꯅꯥꯀꯟꯗ ꯐꯠ ꯊꯩꯗꯣꯛꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯎ ꯑꯍꯨꯝꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯌꯥꯏꯁꯨ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯁꯨꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯃꯥꯁꯨ ꯅꯨꯄꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯀꯌꯥ ꯀꯌꯥ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯃꯣꯏꯗꯨ ꯏꯔꯥꯡ ꯇꯝꯕꯤꯔꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯄꯥꯏꯈꯤꯒꯦ ꯇꯧꯕ ꯈꯣꯏꯃꯨꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯄꯥꯔꯊꯥ ꯍꯣꯏ ꯆꯪꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯇꯣꯡꯉꯣ꯫ ꯃꯤꯁꯇꯔ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯝꯕꯗꯩ ꯒꯥꯔꯤꯗ ꯐꯠ ꯇꯣꯡꯈꯠꯂꯤ꯫ ꯁꯣꯝꯗꯅ ꯁꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯊꯃꯣꯏ ꯌꯧꯅ ꯁꯥꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯏꯁꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯗꯣ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯊꯃꯣꯏꯗꯨꯗꯤ ꯍꯔꯥꯎꯕꯅ ꯙꯣꯟ ꯊꯤꯜꯂꯦ꯫ ꯁꯟꯒ꯭ꯂꯥꯁ ꯃꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕ ꯌꯥꯏꯁꯨꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯦꯚꯦꯟꯗꯔ ꯃꯆꯨꯗ ꯑꯣꯚꯔꯁꯥꯏꯖ ꯇꯤ ꯁꯔꯠ ꯑꯃ ꯂꯤꯠꯍꯧꯏ꯫ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯣꯚꯔꯁꯥꯏꯖ ꯖꯤꯟꯁ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯏꯆꯝ ꯆꯝꯕ ꯁ꯭ꯅꯤꯀꯔ ꯑꯉꯧꯕ ꯑꯃꯁꯨ ꯇꯣꯡꯍꯧꯏ꯫ ꯑꯇꯦꯟꯕ ꯃꯁꯝꯗꯣ ꯉꯁꯤꯁꯨ ꯅꯥꯀꯟ ꯅꯥꯀꯟ ꯂꯧꯈꯠꯂꯒ ꯀ꯭ꯂꯤꯞ ꯑꯃꯅ ꯆꯞꯄꯤ꯫ ꯃꯃꯥꯏꯗꯨꯗꯤ ꯀꯩꯁꯨ ꯀꯤꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯉꯧꯔꯣꯛ ꯉꯧꯕꯤ ꯈꯖꯥꯏꯗꯨꯗ ꯌꯩꯕꯗꯣ ꯇꯉꯥꯡ ꯇꯉꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯍꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯀꯨꯞꯅꯁꯨ ꯌꯦꯡꯂꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯏꯁꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫ ꯅꯥꯝꯃꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯈꯤꯇꯪ ꯉꯥꯔꯒ ꯃꯈꯨꯠ ꯈꯨꯆꯣꯏꯁꯤꯡꯗꯣ ꯃꯆꯤꯟꯗꯨ ꯅꯥꯟꯕꯣꯏ ꯈꯨꯝꯕꯣꯏ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯅꯣꯛꯄꯒ ꯆꯥꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯌꯥꯏꯁꯨ ꯕꯦꯁꯄꯥ ꯊꯧꯗꯨꯅ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯍꯧꯖꯤꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯏ꯫ ꯄꯥꯔꯊꯥ, ꯒꯥꯔꯤ ꯈꯥꯝꯃꯣ, ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯔꯤꯅꯦ ꯇꯧꯔꯤꯗꯣ ꯌꯥꯝ ꯄꯛꯇꯦꯀꯣ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯊꯤꯅ ꯄꯛꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯒꯥꯔꯤ ꯈꯥꯝꯃꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯊꯣꯝꯖꯤꯜꯂꯛꯀꯅꯤ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯦ ꯃꯃꯥꯏꯗ ꯑꯃꯨꯛ ꯆꯨꯝꯅ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯄꯤꯠꯇꯨ ꯈꯤꯇꯪ ꯌꯥꯡꯈꯠꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯟꯗꯦ, ꯃꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨ ꯁ꯭ꯄꯤꯠ ꯌꯥꯡꯈꯠꯂꯛꯏ꯫ ꯌꯥꯏꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯪ ꯒꯥꯔꯤꯁꯦ ꯈꯥꯝꯃꯔꯣꯏꯗ꯭ꯔꯣ? ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯍꯥꯠꯄ ꯇꯥꯔꯦ꯫ ꯃꯤꯠꯁꯅꯥꯅ ꯑꯁ ꯌꯥꯏꯁꯨ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ, ꯌꯥꯔꯦꯕ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯁꯦ꯫ ꯀꯔꯤ ꯇꯞꯅ ꯁꯥꯟꯅꯕ? ꯃꯥꯅ ꯑꯗꯨ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯍꯥꯟꯈꯩꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯂꯦꯝꯁꯟꯅ ꯌꯥꯕ꯭ꯔꯣ? ꯃꯤꯠꯁꯅꯥꯗꯨ ꯃꯊꯥ ꯁꯥꯔꯦ, ꯋꯥ ꯂꯥꯟꯒ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯁ꯭ꯄꯤꯠꯇꯨ ꯀꯟꯃꯟꯕꯅ ꯃꯥ ꯍꯧꯖꯤꯛ ꯍꯤꯡꯅꯕ ꯂꯥꯏ ꯁꯣꯟꯕ ꯍꯧꯔꯦ꯫
ꯃꯇꯥ ꯑꯍꯨꯝꯗꯨꯗꯤ ꯃꯅꯤꯡꯗ ꯌꯦꯡꯕꯗ ꯁꯤ ꯇꯧꯈꯤꯅꯣꯛꯂꯦ ꯒꯥꯔꯤ ꯊꯧꯐꯝꯒ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯠꯇꯦ ꯂꯩꯔꯤꯁꯤꯡꯗꯣ ꯃꯔꯝ ꯈꯪꯗ꯭ꯔꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯄꯥꯔꯊꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯧꯔꯤ ꯌꯥꯏꯁꯨꯁꯨ ꯈꯥꯝꯃꯣ ꯈꯥꯝꯃꯣ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯦ ꯒꯦꯠꯇꯒꯤ ꯁꯨꯝ ꯆꯪꯂꯛꯂꯒ ꯅꯥꯀꯟꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯂꯩꯍꯧꯔꯒ ꯂꯝꯕꯤ ꯄꯔꯦꯡꯗꯣ ꯀꯣꯂꯦꯖꯀꯤ ꯑꯔꯣꯏꯕ ꯐꯥꯎ ꯁꯦꯝꯂꯒ ꯍꯧꯔꯛꯄꯒꯤ ꯒꯦꯠꯇꯨꯒ ꯀꯣꯂꯦꯖ ꯂꯣꯏꯕꯗ ꯂꯩꯕ ꯒꯦꯠꯇꯨꯒ ꯐꯥꯎꯅꯍꯟꯕꯅꯤ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯇꯥꯅ ꯇꯥꯅ ꯊꯧꯔꯛꯄꯅ ꯀꯣꯂꯦꯖꯀꯤ ꯑꯔꯣꯏꯕ ꯒꯦꯠꯇꯨ ꯌꯧꯁꯤꯜꯂꯛꯂꯦ ꯄꯥꯔꯊꯥꯗꯣ ꯎꯄꯥꯏ ꯂꯩꯇ ꯈꯥꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯥꯝꯃꯤ ꯃꯥꯒꯤ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯈꯤꯕꯒ ꯑꯇꯩꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯈꯥꯝꯂꯛꯏ ꯌꯥꯏꯁꯨꯗꯤ ꯋꯥꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯒꯥꯔꯤꯗꯩ ꯀꯨꯝꯗꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯤꯠꯁꯅꯥꯗꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯄꯅ ꯃꯀꯣꯛ ꯉꯥꯎꯈꯤꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯣꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯏꯁꯨ ꯁꯥꯎꯅꯤꯡꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯦꯟ ꯇꯧꯔꯝꯃꯒ ꯄꯥꯔꯊꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯄꯥꯔꯊꯥꯗꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯌꯥꯏꯁꯨꯅ ꯋꯥ ꯍꯦꯛ ꯉꯥꯡꯒꯦ ꯇꯧꯕꯒ ꯏꯕꯦꯝꯃ ꯌꯥꯏꯁꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯕꯣꯅꯤꯒꯤ ꯃꯃꯥꯗꯣ ꯀꯥꯔ ꯃꯅꯤꯡꯗ ꯐꯝꯂꯒ ꯋꯤꯟꯗꯣꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗ ꯏꯪꯉꯪꯉꯛꯏ ꯃꯃꯥ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯃꯃꯥ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯕꯣꯅꯤꯗꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯈꯩ ꯍꯤꯗꯥꯛꯀ ꯀꯥꯞꯄꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦꯅꯦꯍꯦ ꯏꯆꯥ ꯑꯉꯥꯎꯕꯗꯨꯒꯤ ꯃꯔꯩꯗ ꯑꯩꯁꯨ ꯅꯪ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯏꯆꯥꯅ ꯁꯤꯗ ꯂꯩꯔꯝꯕ ꯇꯥꯟ ꯌꯥꯝ ꯆꯥꯔꯦꯗꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯥꯏ ꯕꯣꯅꯤꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯄꯥꯔꯊꯥꯗꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯔꯦ ꯈꯨꯗꯛꯇ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯃꯃꯥꯏꯒ ꯂꯩꯕꯤꯕ ꯅꯠꯇꯦ ꯂꯝꯕꯤꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯄꯣꯁꯇꯨ ꯀꯥꯏꯗꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯅꯦꯠꯇꯨꯅ ꯊꯧꯈ꯭ꯔꯦ ꯌꯥꯏꯁꯨ ꯀꯧꯕꯁꯨ ꯅꯪꯍꯧꯗ ꯋꯥ ꯉꯥꯡꯒꯗꯕꯒꯤ ꯃꯌꯥꯗꯣ ꯀꯥꯔꯒ ꯊꯋꯥꯏ ꯋꯥꯅ ꯄꯥꯔꯊꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ